ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯈꯟꯖꯕ 7 Life Lessons ꯔꯣꯕꯤꯟ ꯁꯔꯃꯒꯤ Who Will Cry When You Die ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ. Number 1. Discover Your Calling. ꯑꯩ ꯄꯣꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯀꯞꯄꯤ, ꯑꯩ ꯁꯤꯕ ꯃꯇꯝꯗꯗꯤ ꯄ꯭ꯔꯤꯊꯤꯕꯤꯅ ꯀꯞꯍꯟꯁꯤ. ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯇꯣꯞ-ꯇꯣꯞꯄ ꯂꯥꯏꯐ ꯄꯔꯄꯁ ꯂꯩꯒꯅꯤ. ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯄꯔꯄꯁ ꯈꯪꯂꯒ ꯃꯗꯨꯗ ꯊꯕꯛ ꯇꯧꯔꯒꯗꯤ ꯑꯉꯛꯄ ꯐꯪꯅ ꯕꯦꯁ ꯂꯦꯚꯦꯜꯗ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯑꯇꯣꯞꯄꯗꯁꯨ ꯚꯦꯜꯌꯨ ꯄꯤꯒꯅꯤ. Number 2. Honor Your Past. Problemsꯇ ꯐꯣꯀꯁ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯁꯣꯂꯨꯁꯟ ꯊꯤꯕꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯅꯤ. ꯍꯧꯈ꯭ꯔꯕꯒꯤ ꯈꯟꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ, ꯋꯥꯕꯤꯒꯅꯨ. Life Lessons ꯑꯣꯏꯅ ꯇꯝꯕꯤꯌꯨ. Number 3. Love More. ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯚꯔꯦꯖꯇ ꯆꯍꯤ 4 ꯁꯨꯔꯕ ꯑꯉꯥꯡꯁꯤꯡꯅ ꯅꯣꯡꯃꯗ 300 times ꯅꯣꯛꯏ, ꯑꯗꯨꯒ ꯑꯍꯟꯅ ꯅꯣꯡꯃꯗ 15 times ꯀꯨꯝꯕꯇꯪ ꯅꯣꯛꯏ. ꯅꯨꯡꯇꯤꯒꯤ ꯅꯣꯛꯄꯁꯤꯅ ꯃꯨꯠ ꯅꯨꯡꯉꯥꯏꯍꯜꯂꯤ, ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯍꯦꯟꯒꯠꯍꯜꯂꯤ ꯑꯃꯗꯤ ꯏꯅꯔꯖꯤ ꯍꯦꯟꯒꯠꯍꯜꯂꯤ. ꯅꯣꯛꯄꯅ ꯑꯅꯥꯕ ꯐꯥꯎꯕ ꯐꯍꯟꯕ ꯉꯝꯃꯤ. ꯑꯩꯈꯣꯏꯅ ꯍꯔꯥꯎꯕꯒꯤ ꯅꯣꯛꯄ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯅꯣꯛꯄꯒꯤ ꯍꯔꯥꯎꯕꯅꯤ. Number 4. Create a Love Account. Love Account ꯑꯃ ꯁꯦꯝꯕꯤꯌු. ꯑꯇꯣꯞꯄꯕꯨ ꯍꯔꯥꯎꯒꯗꯕ ꯊꯕꯛ ꯇꯧꯗꯨꯅ ꯑꯦꯀꯥꯎꯟ ꯑꯗꯨꯗ ꯂꯚ ꯈꯔ ꯅꯨꯡꯇꯤꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯁꯟꯕꯤꯌꯨ. ꯅꯨꯡꯇꯤꯒꯤ ꯑꯗꯣꯝꯒꯤ ꯂꯚ ꯑꯦꯀꯥꯎꯟꯇ ꯗꯤꯄꯣꯖꯤꯠ ꯇꯧꯁꯟꯈꯤꯕꯗꯨꯅ ꯑꯗꯣꯝꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯇ ꯌꯥꯎꯔꯤꯕ ꯄꯩꯁꯥꯗꯒꯤ ꯍꯦꯟꯅ ꯍꯦꯄꯤꯅꯦꯁ ꯐꯪꯒꯅꯤ. Rich Heart ꯌꯥꯎꯗ꯭ꯔꯕꯗ wealthy, ugly, beggar ꯒꯨꯝꯕꯅꯤ. Number 5. Remember the Rule of 21. ꯑꯅꯧꯕ ꯍꯦꯕꯤꯠ ꯑꯃ ꯁꯦꯝꯒꯠꯄ ꯃꯇꯝꯗ 21 days ꯆꯪꯏ. ꯅꯨꯃꯤꯠ ꯈꯔꯅꯤ ꯇ꯭ꯔꯥꯏ ꯇꯧꯔꯝꯂꯒ ꯍꯦꯛꯇ ꯇꯣꯛꯊꯣꯛꯏ, ꯃꯗꯨ ꯇꯧꯕꯤꯒꯅꯨ. ꯑꯍꯥꯟꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯀꯣꯟꯅ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ. ꯑꯩꯈꯣꯏꯅ ꯍꯦꯕꯤꯠ ꯁꯦꯝꯃꯤ, ꯍꯦꯕꯤꯠꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯦꯝꯒꯅꯤ. Number 6. Learn to meditate. Meditation ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗ ꯅꯤꯌꯝ ꯆꯨꯝꯅ ꯐꯪꯁꯟ ꯇꯧꯅꯕ ꯇ꯭ꯔꯦꯟ ꯇꯧꯕꯒꯤ ꯃꯦꯊꯗ ꯑꯃꯅꯤ. Meditation ꯇꯧꯕꯁꯤꯅ better parent, life partner, business person ꯑꯃꯗꯤ friend ꯑꯣꯏꯍꯟꯒꯅꯤ. Number 7. Become the CEO of your life. ꯑꯗꯣꯝꯒꯤ ꯂꯥꯏꯐꯀꯤ Chief Executive Officer ꯑꯣꯏꯕꯤꯌꯨ. ꯄꯨꯟꯁꯤꯒꯤ ꯄꯦꯁꯦꯟꯖꯔ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯄꯨꯟꯁꯤꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯑꯣꯏꯕꯤꯌꯨ. ꯆꯠꯅꯤꯡꯕ ꯃꯥꯏꯀꯩꯗ ꯆꯠꯍꯟꯕꯤꯌꯨ. ꯃꯁꯤꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯩꯅ ꯕꯦꯁꯠ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯕ ꯄꯣꯏꯟꯠ 8. ꯄꯣꯏꯟꯠ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯗꯣꯝꯗ ꯀꯥꯟꯅꯕ ꯄꯤꯔꯕꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ. ꯑꯗꯨꯗꯤ ꯑꯃꯨꯛ ꯀꯥꯏꯅꯔꯁꯤ. ꯕꯥꯏ ꯕꯥꯏ.